Akashvani Imphal Kshetrimayum Chhitrabhanu na pau pazari ahanbada maru eba pau Leibas da humbuda tre suba Ganatendra Divas palan hayam pangthongnaba sem saba loire Manipuri yaungna leba ki atem mafamsingda ngasi 33 suba National Voters Day pangthokli amasung Pradhan Mantri Narendra Modi gi puningi wa Man ki Baat ki 113 suba episode ngasi ayu pung 12 da Akashvani gi thongda shandokani Leibas da humbuda tre suba Ganatendra Divas palan hayam pangthongnaba sem saba loire mapungeba thoram New Delhi gi Kartava Park ta pangthokani thoram adu da European Commission gi President Ursula von der Leyen amasung European Council gi President Antonio Luis Santos da Costa saruk yagani Manipur des numit asi pangthoknaba mapung phana sem saba loire mapungeba thoram Rajya Sarkar na sindana Imphal gi ऐतिहासिक oraba Kangla da pangthokani thoram asida Rajyapal Ajay Kumar Valana jati gi machu hungi firal pahingani tungda Mars Pass Perer ki salami okani amadi tongan ba police medal singsu yentokani thoram asida pangthokpada asoyangam thonanaba security gi akan masesil thorong lokhale heng Imphal gi manungda lambi singda miyamna chathok chasin tobada ahongba khara legani traffic control police ki cherol mana hai hai Ganatendra Divas ka mari lenena Imphal shahar gi akoibada lambi chathok chasinda ahongba khara legani ahongba sing asi thorom loidriba fawba miyamna ngakna chapinaba hairi lebas da humbuda tra ganat suba Ganatendra Divas palangi mangone na ngasi Rashtrapati Draupadi Murmuna leba asigi miyamda wa ngangani Akashvani amasung Doordarshan gi channel punmakta numidang pung 3 tagi Hindi londa sandokani madugi tungda Ingraji lolda amuk sandokani madugi tungda Akashvani amasung Doordarshan gi regional channel singda lamlam gi lol singda sandokani ngasi asi National Voters Day ni Election Commission of India na 33 suba National Voters Day gi thorom ngasi New Delhi da pangthokani chayesi gi hiramna My India My Vote haibasini thorom adu da Rashtrapati Draupadi Murmu Kendra gi law amasung Justice ki Rajya Mantri Arjun Ram Meghwal Chief Election Commissioner Ganesh Kumar yaungna Election Commissioner Dr. Sukhbir Singh Sindhu amasung Dr. Vivek Joshi saruk yagani thorom adu da Rashtrapati na miyamda wa ngangani amadi electors photo identity cards epic ki nongna voter list chalaban ha singda kusinagani maduda Rashtrapati na Best Electoral Processes Award su yentokani Manipur's National Voters Day gi palan thoram Imphal gi lamfa pata leba Chief Electoral Officer gi office ta ngasi pangthokani thoram adu da Additional Chief Secretary Vivek Kumar Dewangan amasung DGP Rajiv Singh saruk yagani thoram adu da ahanba oina vote thadagadaba singi voter list sing puthokani My India My Vote ka mari lenena pangthokiba online essay competition da makong mathang tarba sing dasu mana sing yentokani Chief Election Commissioner Ganesh Kumar na hari achumba electoral roll na Ganatendra gi yanglen saru ori masde yumfam oraga electoral roll gi special intensive revision SIR semduna leba sigi vote thadaba yarba sing mipung khudima electoral roll de yohon ba aduga yadaba singna maduda gi lokthongna na ba paikhalak pa khungthangni National Voters Day ga mari lenina piba paujal amada mahangna hai SIR asi Bihar da mapung phana loshile rajya amasung Union Territory 32 da SIR gi thabak hoji mapung phana chathari makhata na lemoriba raja singda su pangthongna ba thorang tawre Naha voters na sungsoi dina vote thadaduna Ganatendra gi ambassador oibiduna amasung electoral process asida atei atopa miyosing bu supuning thawanaba Sri Ganesh Kumar na appeal tawri mahangna hai The most compelling testament to the success of the SIR in Bihar was that not a single appeal was filed against the final electoral roll, establishing its sanctity and credibility. Elections conducted on this strong foundation proved historic, recording the highest voter turnout since 1951 at 67.13%, with the women electors registering an unprecedented participation rate of 71.78%. Karnataka ta ahanba oina vote thadagadaba miyosingi damakta My Bharat My Vote campaign ngarangdegi hokre ngasidegi mapung phana pangthokadaba campaign asi rajya adugi Chief Electoral Officer ga Sports Authority of India ga khusumnuduna shinbani campaign asi voters sing da Ganatendra bu mayek shena khanganaba shinbani campaign asida naha khuding masaru yana na pandam da rajya adu da cycle rally su ngasi pangthokani pawgi marakta na atemba break ama Little Clinic Nagaram Imphal na Miam da Matamga Chunaraba Ana Laingi Kudong Chaba Pijari 24/7 emergency amasung trauma care advanced neurosurgery ki mateng na brain amadi spine surgery head injury amasung trauma care slip disc amasung spine disorder brain tumor amadi stroke management ki kudong chaba phangbigani
Specialized surgery da hepatopancreatobiliary amasung GI onco surgery, laparoendoscopic GI onco surgery, complex GI procedure, advanced GI laparoscopy amasung endoscopy, gallbladder surgery, obstetrics and gynecology, advanced orthopedic surgery, knee and hip replacement gi kudong chabasu phangbigani. Equipment suna leraba ICU, endoscopy and bronchoscopy, operating microscope, QSA amasung C-arm imaging gi kudong chabasu Little Clinic na miyam da pijari. Hena kupamarol gidamak mobile number 7627959210 da khangba yagani. Tabiriba pawasi Akashvani Imphal ligini. प्रधानमंत्री नरेंद्र मोदी की पुकनिंगी वा मन की बात की चाम कुंट्रास्ट एपिसोड ngasi ayu pung 13 da Akashvani gi thongda shandokani thoromasi AR News DD News PMO amasuk Information and Broadcasting Mantralaya gi YouTube channel sing da su live streaming tawduna shandokani thorom asi LRS Surachanpur da su shandokani masigi Manipuri wan thok Pradhanmantri na wangang ba hekloi baga Akashvani Imphal na shandokani masi ngasi nimidang pung 9 da su amukhan na shandokani dialect loan sing da na hayeng shandokani केंद्र की कल्चर मसुंग टूरिज्म मंत्री गजेंद्र सिंह शेखावत हाइरी प्रधानमंत्री नरेंद्र मोदी की लमचिंग मखादा वारना वोडा लाइनिंग चेट मियो कया की अचौब फंबा अमा पीदुना मालेंगे थाक्ता वारी शानाबगी तंजा कया पीरी दिल्ली दा पांगतोप ग्लोबल बुद्धिस्ट समिट की अनिशिब मिफम हौदोपदा श्री शेखावत हाई स्कॉलर सिंह गुरु सिंह अमसुंग बुद्धिस्ट लमोइबे सिंगी फंबा अमा पीदुना अपुनबगे सक्तम अमा सेंगतुना शांति ओइना लेबा असिना निंथीना लेबा ngamnaba honari मंत्री ने हाई ज्ञान भारतम की मखादा सरकार ममांगई दिगी लेरकलाबा धर्म गमरी लेनबा चेचांग सिंग डिजिटलाइज तौननबा थबक पाइखटले तरानिपन सुबह प्रधानमंत्री रोजगार मेला ngarang leba asiki mafam nifumanga da pangthokre रोजगार मेला asi प्रधानमंत्री नरेंद्र मोदी ना न्यू दिल्ली दा वर्चुअल ओइन हगदोखिबनी हरियाणा की पंचकुला दा लेबा इंडो टिबेटियन बॉर्डर पुलिस सेंटर की 23 सुबह सेक्टर दा पांगथोप थोरमदा केंद्र की पावर एंड हाउसिंग एंड अर्बन अफेयर्स मंत्री मनोहर लालना थबक फंगबगे अपॉइंटमेंट लेटर चामसु नमापन यंथोकी थोरम अदुदा वांगांग पद मंत्री ने हाई रोजगार मेला की खुथांगदा लेबा सिकिन नहारोल लाख 13 रोमदा तोंगान तोंगान डिपार्टमेंट सिंग दा थबक पीबा ngamle झारखंड की हजारबी बागता पांगथोपा थोरमदा केंद्र की वुमेन एंड चाइल्ड डेवलपमेंट मंत्री अनुप्रिया देवीना अपॉइंटमेंट लेटर चनी कुंट्रा हमदा यंथोकी महाराष्ट्र की नागपुर की हिंगनादा लेबा सेंट्रल रिजर्व पुलिस फोर्स की ग्रुप सेंटर दा पांगथोपा मेलादा डिप्यूटी इंस्पेक्टर जनरल ऑफ पुलिस अनिल कुमार ने अपॉइंटमेंट लेटर चनी यांखा यंथोकी ngasi phongba pause singe maruiba pawgitama hauji Devika Chingtham leire Devika Ksh.Chitrabhanu Chiksin Thorang Paikhatriba Phawba Concrete Road ki thabak leplagani National Voters Day ki thoram pangthoknaba amasung Rajyapalna mayang nambam Rishikanta Mihata chenaba sing cherak pigani haiba pawsing asina ngasi phongba pawche singda maruiba paw oiri Imphal manungi lambi singda rigid pavement ki thabakta safety measure tawdriba sing khudakta gi lephalagani haina chief engineer na phongdokiba wafam naharol gi thodangda ahanba headline tawri PWD na contractor singda lambi semba matamda cheksin thorang lokhatrabadi thabak lepnaba khangankibagi paw People's Chronicle da ahanba headline tawri paw asi tongan ba mawong da headline tawduna Sangai Express ki edition animak poknafam sanalebak amasung huyenan pawtasu maru oiba paw oina phongli tongan ba army force da leba personnel sing da piba honorary rank phangadaba singi list da Manipur dagi mari yauri haina poknafam da maru oiba headline tawri Rajya asida leiriba nupi lalonba sing changjarakadabani haiba pripa ki warol sanaleba ki ahanba lamai da headline tawri mayang nambam Rishikanta misi ki matangda lengak na lokhatfam thokpa action lokhatnaba kaithel phambi singna taksin kibagi paw Sangai Express Manipuri edition gi ani suba headline oiri mihat asigi matangda tongan ba loop singna yaningdaba phongdorakpagi paw pawche asigi English edition da ani suba headline tawri amasung 13 suba National Voters Day ngasi leibak sin bathungna pangthokani haiba paw Manipur Mail da ani suba headline tawri Chitrabhanu Thagachari Devika aroibada maroiba paw amukhana leibas to buda tre suba ganatantra divas palan hayang pangthona ba sem saba loire Manipur yauna leva ki ate mafam singda ngasi 13 suba National Voters Day pangthokli amasung Pradhanmantri Narendra Modi gi puningi wa man ki baat ki cham kuntra suba episode ngasi ayu pung 13 da Akashvani gi thongda shantokani paw loisari